BJP की President Sardana MLA सिंह amamamta oina unakhre Athubada BJP की legislature सिंह punna faminnaduna anouba Leingak semnaba khannaragani Khemchand Leingak semhanbagi mahut PR sangthaduna assembly dissolve touhallabadi esana hanna pham thadokkani MLA Shyamkumar pawasi pandam pawse dagi lokhatchabani N Birena Chief Minister famdagi resign tawkraba matung state asida president rule thamjilakibaga iroinana phibam asigi yenglaga ngarang nitai pachu thekta leiba thambal sanglenda BJP की President A Sardana Party asigi MLA sing tongan unaduna wari sanakhre ngarang nungthil pung ani taba matamda MLA Khemchand MLA KX Ibomsa MLA Karam Syam laktuna Party President unaduna wari sanakhe tungda nungthil pung ahum taba matamda MLA Wairade Syamsu laktuna Party President ga unakhe paumi sing na hangba wahang amagi paukhumda MLA Khemchand na hai CM na resign hek tawkhibadagi MLA sing ngasi fauba punna amukta phaminadre Hanadi legislature की लुसिंगबा लैरंबना करिगुंबा इशू अमा लाकबदा legislature सिंग पुन्ना फमिनदुना तानरंबने हौजिक्ति legislature की लुसिंगबा लैत्रबनिना पार्टी की president लुसिंगबा ओइरै मरम असिना हौजिक ओइरक्लिबा इशू असिगा मरी लैनना पार्टी की president लुसिंगलगा legislature सिंग पुन्ना फमिननबा खनबने अथुबा मतमदा legislature सिंग पुन्ना फमिननबा मतम लेबलगलगने central leader सिंग लुसिंगबा खनबदा मतम खरा ngayu हाइबा वाफम फोंगदोरकपा लैते Athubada BJP की legislature सिंह पुन्ना फमिनदुना anouba Leingak semnaba khannaragani haikhe ruling party की manungda karigumba nungainadaba tokhai tanabagi wafam amata leite unity oina adumak leiri hairaduna MLA सिंह की marakta tongan kem tawbagi wafam leite haikhe legislature सिंह की apunba mifam ama phambada Manipur thugaiba pamleba koki MLA सिंह saruk yagadoribra haina hangbada oiriba phibam asina makhoi saruk yaroi haibada khudongcharoi haikhe regional party ama sembagi matangda hangbada अदुगुंबा अमता लैते पार्टी अतोपा अमा सेंबगी ओइथोकपसु लैरोय मंगदा मंगरा तानबगुंबनी हाइना पाउखुम पिरखे मसगी मतुंग नुंगथिल पुंग अहुमगा मिनिट यांखैगा मंगा रोम ताबदा MLA TS श्यामकुमार अमदे तोंग्रम रोबिंद्रो सु लाक्तुना पार्टी की प्रेसिडेंट द अथुबदा शांति हंजिलकनबा अमदे सेंटर द तक्सिनबगी वाफम पलंबदा नतना अथुबदा अपुनबगी मिफम अमा फमनबा होनसि हाइबदा प्रेसिडेंट की माइकैदगी होनरगनी हाइबगे थाजब पिरखे PR असि असुम सांगथरगा लैरबदि मियाम ने हेन लुबना फम थादोकने फम न लुदे हाइबा वाफम थमलमखे पाउमी सिंह द MLA TS श्यामकुमार न हाई अथुबदा Leingak सेमनबियो Leingak सेमदबिदा PR अमा सांगथदुना assembly dissolve तौगदब ओइरबदि इसाना हाना MLA फम resign तौगनी हाइना पार्टी प्रेसिडेंट खंगलमखे सेंटर की माइकैदगी लुसिंगबा अमा खनबिरगा अथुबदा Leingak सेमनबियो मेजॉरिटी लैना Leingak थुगाइबा हाइबसि अरानबा खोंथांग ओइगने तुंगी मिरोल नसु फजना ngang na हौरो हाइबा वाफम सु थमलमखे ngarang lakhiba MLA sing aduda thongam bisojit Govindas konthokjamdi lakpa ukhide haukiba February 8 da Chief Minister na resign tawkraba matungda luchingba makhanba ngamdana lairakhiba ne BJP North East in charge Sambit Patra na Hotel Imphal da Minister MLA sing amamam toina unabadasu karigumba result amata phangba ngamkhidaba ne luchingba khanba ngamdabadagi thamjilakhiba president rule lauthongnaba haujiksu mafam kaya da wakat mifam da singba kaya chathariba ne Maheiroi kuntraga mathoi class 10 exam Thahankhidaba school ki founder secretary amade principal ki Mathakta Mityeng Changlagani NRFM pawasi Kangleipaki Maira pause dagi lokhatchabane Imphal East district ki Sawombung Sairem da leiba P Namjoklung high school ge Maheiroi kuntraga mathoi bu sahi asigi class 10 exam thaba Thahankhidaba gi matangda school asigi founder secretary amade principal ki Mathakta National Revolutionary Front of Manipur NRFM na Mityeng Changlagani haina Lup asigi publicity secretary sanajawba maitayna khuyek piduna thadorokpa cherol amana haire cherol asina hai Maheiroi singbu lalonpot waina urakpa Maheiroi singi boarding admission amade form fill up ki fee chauna lauraga Maheiroi singi tampham thokpa class 9 dagi hauraga registration thavidaba amade class 10 enrollment tawdana sanglaba matam karisu khangjinadana Maheiroi singbu namthak tawduna thambiba aduga exam hayengda ngairaba matamda exam thaba yadre board na admit card piraktri haiduna taisinba Masigumba mathong huktaba thawong asibu aranba wakhalonga loinana asigumba sajatsingi mathakta athingba thambaga loinana Mityeng Changlagani haire cherol asina hai democracy gi fizol sesilaga capitalism sandoktuna leiriba singi I chubliba India Leingakna otpi nai viraba khunaibu masa matomta masak thongna hingjaba ngamnaba amade ningtamba hanjilhanba haibase NRFM gi pandamni su hairakle Moirangki am laikaida KYKL taragomdoi Fagatkhibada miyamna akanba ihau khongjang changsinkhre pawasi Kangleipaki Maira pause dagi lokhatchabane ngarang ayuk anganbada Moirang police station ki manungchan na
Moirang Kiam Lekai the Labor, Yumamadagi, KYKL gi Mioi Taraga Humdoi, Police Commando Amadi, AR Gitimaman Fagatkhibada Haire, Pau Siasina Fangba Pau Gimatungin a day, Maranga Yukangan Bada, Commando Amadi Assam Rifles ki combined team Mamana, Moirang Kiam Lekai the Labor, Yum Kara question do not Tamlaba Matungda, Tiba Humbagi Tabak Satabada, Imung Amadagi KYKL gi, Mioi Taraga Humdoi Fagatkhibada Haire. Faraba Mioi Singh Adude, Rohit Elias, Singshapa Singh, Shahi Kuntaru, Leifam, Thamnapopi Makha Leikai, Kongkham Helmet, Elias, Thongamba, Shahi Kungataret, Leifam, Sugnu Mamang Leikai, Leisangthem Amarjit Elias, Nongpoganba, Shahi Kuntaru, Leifam, Ningthokong Ward number 2, Khwairakpam Bikram Elias, Rex, Shahi Nifugani Toy, Leifam, Nacho Ward number 5, Soibam Deepak Singh, Shahi Kuntragomdoi, Leifam, Yuremba Maning Leikai, Laisram Indra Kumar Elias, Boy Maitei, Shahini Fugan Itoy, Laifam, Itham Maning Laikai, Quantoxam Swamarjit Elias, Tauzan, Shahi Kuntraga Taruk Laifam, Lamfiel Kuno, Haisnam Premananda Elias, Rocky Maitei, Shahi Kuntragumdoi, Laifam, Tanga Kunjam Laikai, Kundongbam Nimai Singh, Shahi Kunganipan, Laifam, Hairok, Naurem Amarjit Elias, Thanil Singh, Shahi Kunganipan, Laifam, Sugnu Awang Laikai, Abuzam Rinku Elias, Thawairak Pamitai, Shahi Kunganipan, Laifam, Sugnu Makha Leikai, Moirangthem Inau Elias, Robin Singh, Shahi Nifugamari, Laifam, Moirang Kuno Kongnang Kongamadi, Hausungbam Ibomsa Elias, Atoy, Elias, Pamen Maitai, Shahi Taraganipan, Laifam, Loksang Kong Mayai Leikai Ne, Pau Siasina Fangba Pau Gi Matungina De, Akang Naba Pau Ama Pangbadagi Security Force Ki Kangbu Amana, Moirang Kiam Leikai the Labor, Signaba Yum Kara Question Duna Tamlaba Matung. Operation Satanaba Taurang Taurakpada, Maike Adomgi Maira Pai Bisingna, Akan Bairang Haurakhe, Tungda Mapamaduda Henba Security Force, Tazilak Pagaloinana, Mioi Taraga Humdoyadu Fagatkhibada Haire, Faraba Mioi Singadu, Naranga Yupung Nipanga Minute, Kuntrarom Tarakpa Matamda, Imphal West Police Station the Pukre, Makoi Singadu, Apabakula Yaukibra Natraga, Yauki Davra Haiba, Hauzik Faubagi Wainade, Pau Pangbangamdre. Mioi Taraga Humdoi asi Faduna Pukraba Matungda, Miyamgi Akanba Yau Kongjang, Changshenduna, Makoibu Condition Amata Yaudana, Thadokkani Haibagi Davi Tauke, Miyamgi Davi asi Mapung Pana Saugatuna, Nasi Ayuktagi Hauna Moirang Kaitel Kana Kide, Loinana, Moirangda Laiba Dukan Sing, Beng Yauna, Sarkargi Loisang Sing Fauba, Tong Tingzinbagi Kongjang Changshen Ki Haire, Pa Wasina Hai, Miyamgi Hau Kongjang Adu, Hena Saukalak Padaging. Nupi Mayamna combined team na Faduna Pukiba Miyoising Adu, Condition Amata Yaudana Thadokkani Haina, Bisnupur DC Office the Thomzinduna, Akanba Kongjang Changshen King. Nungtil Pung Taragani 2 minute Kuntrahian Bafaubada, Masingyam Laba Nupi Miyamna, Bisnupur DC Office ki get Mamang the Pamzinduna Kongjang Changshen King. KCP gi Lan Mi Ahum Pare, Pawasi, Kangleipaki Maira Pause the Gilakwachevane. Security Force na, Tongan Bamapam the Sathakiba Operation da. KCP PWG ge Lan Mi Ahum Phagat Pangamle Haire. Hiramasigi Matangda, Manipur Police ki PRO na Thok Pacherolaman Hai. Ngahan Thobal District ki Nongpok Sengmai Police Station na Konba. Lairong Tel Pitra Biles Dage. KCP PWG ge Lan Mi Ani Fagat King. Faraba Lan Mi Ani Adu, Top Sifai Awang Lekai Dage, Kangembam Nauk Tomba Singh, Elias Mutpa, Shahi Kun Manga Amade. Top Sifai Maya Lekai Dage, Elangbam Boy Nau Singh, Elias Aboy, Shahi Kun Gatariat Ni Haire. Makhata na Imphal East District ke Irilbung Police Station na Konba, Akampa Talayba, Nailit Get Manakta Gisu, Lalawlup Asimaki Lan Mi Amasu Fari Haire. Faraba Lan Mi Aduna, Kongba Khetri Lekai Dagi Khetri Mayum, Badrajit Singh Elias Yangba, Shahi Kuntraga Mapan ne. Makoi Miyam Dagi Sel Khaibada Sianai Haiba Kangba Ngambaga Loinana. Makhata ba Logi Tabak Sing Laukanaba, Mari Lainaba Police Station Sing the Kusin Nakre Haire. KYKL gi Lan Mi Ama Fare, Pawasi, Kangleipaki Maira Pause the Gilakwachevane. Maranga Yupung Taruka Minute Kuntrarom Taba Matamda, Kaksing District Police ki Commando Team Mamana. Aina Thinkraba Manipur Gilala Glup Ama Wairiba, Kanglay Yawol Kanbalup, KYKL gi Lan Mi Ama Kaksing Sumak Lekai Dagi Fare Haire. Faraba Miyoyasi, Imphal West Amade, Kaksing Area the Labor, Miyamda, Namduna Senkai Tumkai Toba Miyoine, Faraba Miyoyasi gi Maming. Mayang Langbam Kiran Singh, Shahi Nifugahumdoi Elias Tikendrajit, Apokpa, Laikhidraba M Nimai Singh Kawe. Kaksing Sumak Lekai, Victory School Dagi Ni Haire. Mahangna Pongdorokpagi Matungin na Mahak KYKL ge, Corporal Self Style Second Lieutenant Premjit ki Makhada Organization na Sigi Thavagta Uwe. Loina na Lalawlubasida, 2006 da Yauduna,
नुमित निफुगा मंगानीगी ओइबा बेसिक ट्रेनिंग सु म्यांमार गी तानंदा तौरुरे हाइबा खंगले मंगोंदगी विवो मोबाइल फोन अमसु रिकवर तौरे मियोय असि कक्चिंग पुलिस स्टेशन दा खुसिनखिबगा लोइनना केस अमा लखतुना कक्चिंग पुलिस ना मखा ताना थिजिन हुमजिन बगी थबक हौरे हाइरे हाइरोक्ता एआर गी गाड़ी सिंग चंगसिलकबदा खुंजा सिंग ना हौदुना तानथोखरे पावसी कंगलेपाकी मैरा पावसेदगी लखतचबने ngarang ayuk pung 7:30 taba matamda hairok esegi manungchanna hairok khangarok haina khangnariba mafam asida Assam Rifles ki gari tararom sangsilakpada praja miyami paiba poknakhre pawasi tabadagi hairok esegi manungda leiriba maira paibi nupising mathang thomjinnarakuna Assam Rifles ki gari sing adu hankhinaba akanba ihau khongjang changsinkhe AR gi gari tararom adu langathel fundrai romdagi hairok khangarok tamna changsilakpane masing yamlaba khunja nupisingna AR gi gari sing adu khudakta mafam adu thadoktuna hankhinaba akanba khongjang changsinbadagi AR gi gari sing adu ngarang ayuk pung 8:30 rom taba matamda mafam adu thadoktuna satkhi haire